mayam ngasi se ai iche amagi da nahan aina bag ama maunga singibako adugi bag to loire lawba laona hayebako adudo ai lawba chatoine adugi bag lawba chatpadu nataba aina mayam de amna uningba aduga ai isaga yauna am uningba pot am leirebako adudo kaino hai kanda gulmohor panbi nebako gulmohor panbi se nahan akoi khungi iyambam na ingona tamakpase matin ro taragani ma ingon tamaise asram suma adugi keno du mafam du chatlo khotlo adugi gulmohor du muk phajaba Manipur da udri prithvi das leira moi ga na ma ingon da matin ro tameni tamaise aisu yam yengningi bai tare ko aduga ma haise lei satpa matam dana hena phajabne hai adu hojikti lei di satri adu lei satri ganda su yam phajai hai ko adudo yengthok minaro se mam adugi mafam du da chatine ba kangoi khunau dani ko mam adudo khunje kangoi khunau ko eba adu chathora se mam adu let's go mayam hoje akhoi chatui khun se asidane ko ada urije sigi khun mi yam tadabne khun budi macha ne dusu yam nungai bam pham de chatho yengor se mam sida let's go akoi khundagi kharadi thogle adu mayam kangoi khuno se yam kanna lapa khuldi nate adu lambi si yam koiba ko adugani akoina lai mai kaisina som side tagi kumdarakpa yaugadore khulje si mangda ure mayam ado yam wakhan nungai taba thodok amana khunbi gi law anamba turen na loina pudagre ko kai haidoino khangde wakhan yam nungai te akhoi gi su yaugre ba ko adu yengone sise pra pudagre paktak nana sise sahi amagi chana ngai oidoini ko thanari mayam je adu kaidi upai lei natra adu sigi wakhan sokpasina side ta thamaga akhoi gi panthungpham yona ba chas ajare singse si hana lalam mine gari as kalle singde ga sendari mayam pyong singde siguma macha punsila sendara amina ba saure ba yun piri lo rai dang nay so lungra ning khâu ai se lau yang kai ni rai dang lau yun mưa lung ra suk lay somna ising na yauba ngamdaba makai fajare koi hare amna kabai matam do ere kulse sidai kaktang chatladi adum leirani ko ado mayam su gulmohor du yengningamani aisu am yengninge aduna delay tawdabida sasat yengthora je didi let's go lau yang mit yui da ni kai mit yui da hai ni manai nung hoi ya so mayam ai khundu yaureba ko gulmohor leibadugi hek nakanda lepiba ko adude mayam du ucharage ko ready 1 2 3 jeng si leire mayam adu sina mapan gi view ne ba ko adu manung da kamaina leige hebadu yengse ba ko adu ai changdri adu mayam ai gi mota di si se phone da yengba ga hoji aina asengba da uri si khitang di khenaram do male kainom di fawe ba si se ado yengor se manung da wah fajari he sidi pandukan macha am su lei phambam su lei as date to thi nungai ni sidi duga swaida yam classic ta na bulb amasu yungbiri ko nungdang da date to yam thi nungai ni ai mot di wa si kainu khunungai sidi manung da di wa sida leire asai na haiba bag to adu yam phajari hai tare sina direct handmade ni ko duga sida aigi stage name so hapire ramsuma hairaga adu sise mayam lupa chatru khatane ain ichena status thamlakpadagi aina sum pambagi ko aina blogging gumba chatpaganda sum power bank gumba hapnaba phone gumba hapnaba adu sum nungaidana adum handy oibudo adugi aina sum sahanbane bako adu 600 khatane mayam adu ise pamba yauragadi ai adum ichega tanaraga magi
maga faunaba yaba link gumba oirasu phone number oirasu hapirake adudi mayam sumaina loisilage ngasigi vlog se adu bag se yam thina phajare yam nungaire sumaina yanbasu yare bako aduga sumaina aidi sumaina yaninge sumaina yam gyan taaba saraga ko sumaina yaninge adi mayam peace next vlog ta thengnarase mayam ai ngasai khran nak na kap hodre adu sida ai nak na kapaga mayam na dum yengbiro ko aigi oinadi yamna pamba idu oire yam simple oiraga ko aina haiki badumang ni adu mayam na pambiba singna ko ai iche gi Instagram account se hapsaram ge sida aduda pambiba singna contact tobiro malong rasuk lay me sak mak ni yun pilo o kayay manay